Manipur optional की माइकई की मरुई भी पाउसिंग में हमने थमजरी हनबदा माइतई थादौ की मरकता अमुखना सेशन ब मरी सगत मथौताई थादौ ट्राइबल कम्युनिटी की एपेक्स बॉडी ओरिबा TIM थादौ इनपी मणिपुर न सांगलब मतमदगी लेरकलब माइतई अमसुम थादौ कम्युनिटी की मरी एदो अमुखना मपांगल कन सगत मथौताई हैना अकन मथाबुक संगसली थादौ इनपी मणिपुर न थोक सिरोल अमगी मतुंग इना इंग्लिसिंग अनिग कुनगो हुंदगी मे अहुमदगी होरखिबा सही अनि हेलब इरांगसिदा मी सनिग यांखैरोंगी पुंसी लोंख्रबनी स्टेट असिदा हौकिबा फेब्रुवारी 18 प्रेसिडेंट रूल थमख्रबा मतुंग तपना तपना मौसागी पुंसिदा हंचलपी मसिगा लोइदना अतय माइते अमसुम थादौगी मरक्ता अमुहना अजेत मरी सगतपगी थबक होरखिबने हैरी कांगलो मनिगी लुसिंगबसिंग अमसुम स्टेक होल्डर सिंगने थादौगी असेंग लुसिंगबसिंग सिना थौना फन लौरिबा थौदांग असिगिदमा पुंग थोकटपिगदबने नकल अनी की मरक्ता वखल तानदुना वरी सनबा अमसुम नकल अनी न यानबा वरेप अमा लौदुना स्टेट असिदा इंग तपा अमसुम चखोटपा पुरनबा होनगदबने हैरी थादौ कम्युनिटी न थेंगनरिबा खुदोंथिबा अमदि किहलकलिबसिंग असि मसागी ओइजबा फंगनबगिदमा इंग तपगी मयुक्ता लैबा ग्रुप सिंगनी मसिदा खुलाई पाइबा ग्रुप सिंग मसागी ओइजबा थिबा पॉलिटिशियन अमदि मसागी खुदोंचाबा अमदि पॉलिटिकल की खुदोंचाबा फंगनबा होनबा मिसिंग यावरि हैरी कोकी टेरोरिस्टिंग अमसुम सुकनम तौबा ग्रुप सिंगना मिवेबी हक खोंगाउनबा थादौगी मसक मंगननबा होनबा इंग तप सिक्युरिटी अमसुम मियामगी यैफनबा थौरांगसिंग थुगाइना फोनदुना लाक्लिबसि थादौ इनपी मणिपुर कंडेम तौगे हैरी थादौ कम्युनिटी असि कुकी सिंगदगी तोंगानबा अमदि अमनि मसि कुकी सुनति कुकी की सरुक अमसु नति तोंगान मरोमदम लेपसबा कांगलुप अमनि कनागुंबा अमना नत्रगना मियामगी मिहु नत्रगन ऑर्गेनाइजेशन अमना थादौगी मिंगसिस नरगा कुकी प्रमोट तौबासी यावरिदा बोफमनि मदुना थादौगी मियाम अमदि कांगलुप असिगी वखलुन महुत सिनबा यारोय हाइनसु थादौ इनपी मणिपुर की सेओलसिना हाइदि सेओलसिना मखातना हाइ थादौ असि मणिपुर की गेलो इंगाइदि की लेरकलाबा कांगलुप अमनि ऑफिशियल शेड्यूल ट्राइब गेजेट नत्रगा ऑर्डर अमसु मिकोक थीबदगी हौरगा थादौ हारिबा वहै असिदा ममांगदा नत्रगना मनिंगदा अतोप वहै अमता हापसिनदना लाक्लिबनि इंग्लिशिंग अमगा सनिपानगा मार्फुगा मथोइगी मिकोक थीबदगी हौरगा इंग्लिशिंग अनिगा तरागा मथोइगी मिकोक थीबा फावदा कांगलुप असिगी मिसिंग लाख 2.16 सुख्रि थादौ अमसु कुकी हाइबसि तोंगान तोंगान ओइबना मसिदा येसिनबा मत लेफम थोक्ति कुकी हाइबा ममिंग असि कांगलुप अमा नत्रगना कांगलुप अमगी मिंग नत्रगना कल्चरल ग्रुप अमनति मसिदी पॉलिटिकल की खुदोंचाबा लौनिंगबसिंगना हाक्सिनबा वखलोन सगतुना येलो मिसिंगबु नमसिनदुना थमलगा मखोइना लेंगाकपा यानबा सेमजिन सजलकपा माने हैरी इंग्लिशिंग अनिगा अहुमदा एनी कुकी ट्राइब हाबा येनिंगाय ओइबा वाफम अदु नतना कुकी हाबा वाफम अमता लेति इंग्लिशिंग अनिगा तरागा मथोइगी मिकोक थीबदा अहानबा ओइना कुकी की मिसिंगसि 19,900 चाहुंगा निफुगा निथे खक्तनि हानि पीरी कोकी हाइबसि करिनो मसु कोकी हाइबसि कनानो हाइबसि तसेंगना खांदोक मथौताई मणिपुर लैरिबा सखंगनबा ट्राइब 19 सिगी मनुंगदा कोकी नि हाइना कांगलुप अमतना मसक ताक्ति मखोय कोकी नति हाइरि स्टेट असिदा नेशनल रजिस्टर ऑफ सिटीजन्स नबगी मथौतारि असिगुमा मखल की थबा सि पांथोक्त्रिबा फावबदि स्टेट असिदा लैरिबा फॉरेनर की वाथो असि लोइसिनबा ngamlo हाइनसु थादौ इनपी की वरोल असिना हाइरि अतोपा पावमना चुचामपुर की नोमई कापी की वथोक पुलिस पर्सनल अनि याउना मी अहुम फारि चुचामपुर मेडिकल कॉलेज की नुपीसिंग की हॉस्टल मनाक थोकिबा नोमई कापी की थौतोक सियनबनि हाइबा मणिपुर पुलिस की पर्सनल अनि याउना मी अहुम पुलिस न फारि हरि नोमई कापसिनबगी थौदोदुर सियनबनि हाइबा पुलिस पर्सनल अनि तुदि पाउमी थांग हाउकिब अमसुम थौंगलन खाइ कौहि हाउकिब सगोल सुनुम के अयुक पुंग अनिगा मखाइरम ताबा मतमदा चुचामपुर मेडिकल कॉलेज की नुपी के हॉस्टल मनाक लैबा CRPF की केमता कार टोंगदुन लाकपा मियोय खरना नोंगोय कापसलमलगा सेनखिबन हाइ थाउदोदुगी मतुंग तारकपर CRPF पर्सनल सिंगसु नोंगोय राउंड अमा कापखि नोंगोय कापसलमलगा सेनखिब कार अदुगी खुंगुल मणिपुर पुलिस न लिखि पुलिस न केस म लखटपगा लोइना सुपरिटेंडेंट ऑफ पुलिस प्रखर पांडे की मियंग मखाना थिजिनबगी थबुक सथबोखि सेनरिब कार अदुगी खुंगुल लीनबा CCTV की फुटेजसिंग लखटुनि गिंसिंखि लोइना मरी लेनबा ई पाउसिंग थाउदो थोफमसिंग लखटखि नमित अदुमकी नुंगथिल पुंग अहुम लोम ताम मतम थाउदो अदुर सेनरिब गारी अदुगी खुंगुल लीबा ngamखि लोइना मांखुलन हाउकिब कौपा मियोय म फखटखि मियोय दु वांग पोंगचा थप मतम थाउदो अदुर पुलिस पर्सनल अनि सेनै हाइदोरकपदगी पुलिस पर्सनल अनि पाउमी थांग हाउकिब अमसुम खोंगन खाइ फरखिबनि
ꯃꯈꯣꯏ ꯃꯈꯥ ꯇꯥꯕ ꯋꯥꯍꯣꯡ ꯄꯥꯎ ꯆꯠꯊꯅꯕꯒꯤꯗꯃꯛ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯂꯩꯔꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ 9mm ꯒꯤ ꯄꯤꯁꯇꯣꯜ ꯑꯃꯁꯨ ꯄꯨꯈꯠꯂꯤ ꯋꯥꯊꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯕꯒ ꯂꯣꯏꯅꯅ ꯁꯦꯀꯨꯔꯤꯇꯤꯒꯤ ꯉꯥꯛꯁꯦꯜꯒꯤ ꯊꯕꯛꯁꯤꯡ ꯍꯦꯟꯅ ꯀꯟꯁꯤꯟꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯤꯑꯣꯏꯁꯤꯡ ꯐꯨꯒꯠꯄ ꯉꯝꯈꯤꯕ ꯑꯁꯤꯅ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯂꯣ ꯑꯃꯁꯨꯡ ꯑꯣꯔꯗꯔ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯂꯤ ꯍꯥꯏꯕ ꯇꯥꯛꯂꯕꯅꯤ ꯂꯣꯏꯅꯅ ꯍꯤꯡꯁꯥꯒꯤ ꯊꯕꯛ ꯇꯧꯕꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯇꯨꯃꯤꯟꯅ ꯂꯩꯇꯦ ꯍꯥꯏꯕ ꯎꯠꯄꯅꯤ ꯍꯥꯏꯅ SP ꯑꯣꯐꯤꯁꯀꯤ ꯁꯤꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯂꯤꯂꯣꯡ ꯍꯧꯔꯩꯕꯤ ꯑꯦꯔꯤꯌꯥꯗ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯃꯤꯑꯣꯏ ꯑꯃꯒꯤ ꯌꯨꯝꯗꯒꯤ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯀꯤꯂꯣꯒ꯭ꯔꯥꯝ 3.9ꯒ ꯀꯣꯟꯅꯅ ꯃꯤꯑꯣꯏ ꯑꯃ ꯐꯒꯠꯂꯦ ꯍꯥꯏꯔꯤ ꯄꯥꯎꯁꯤꯅ ꯍꯥꯏ ꯑꯀꯛꯅꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯂꯤꯂꯣꯡ ꯍꯧꯔꯩꯕꯤꯗ ꯂꯩꯕ ꯋꯥꯡꯃꯌꯨꯝ ꯕꯥꯔꯨꯜ ꯑꯂꯥꯝꯒꯤ ꯌꯨꯝꯗ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯀꯤꯂꯣꯒ꯭ꯔꯥꯝ 3.9 ꯍꯦꯔꯣꯏꯟ ꯅꯝꯕꯔ 4 ꯒ꯭ꯔꯥꯝ 12/12 ꯌꯥꯎꯕ ꯁꯥꯄꯣꯟ ꯀꯦꯁ 8 ML 100ꯒꯤ ꯀꯣꯗꯤꯟ ꯕꯣꯇꯜ 3 ꯐꯠꯈꯤ ꯂꯣꯏꯅꯅ ꯌꯨꯝꯕꯨ ꯑꯣꯏꯔꯤꯕ ꯕꯥꯔꯨꯜ ꯑꯂꯥꯝꯁꯨ ꯐꯠꯈꯤ ꯃꯈꯥ ꯇꯥꯅ ꯄꯨꯂꯤꯁꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯗꯥꯔꯨꯟ ꯎꯂꯨꯝ ꯃꯈꯥꯗ ꯌꯥꯡꯈꯨꯕꯝ ꯍꯥꯐꯤꯒꯤ ꯌꯨꯝꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯂꯨꯄꯥ ꯂꯥꯈ 1.14ꯒꯤ ꯁꯦꯟꯐꯝ ꯐꯒꯠꯄ ꯉꯝꯈꯤ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯗꯨ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒꯁꯤꯡ ꯌꯣꯟꯕꯗꯒꯤ ꯐꯪꯂꯛꯄꯅꯤ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯐꯥꯔꯃꯥꯁꯤꯗ ꯌꯣꯟꯕ ꯍꯤꯗꯥꯛ ꯃꯈꯜ ꯀꯌꯥꯃꯔꯨꯝꯁꯨ ꯐꯒꯠꯈꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ ꯂꯛꯈꯤꯕꯥꯏ ꯃꯤꯌꯥꯠꯇ ꯆꯦꯟꯅꯕ ꯁꯤꯕꯤꯒꯤ ꯆꯩꯔꯥꯛ ꯄꯤꯅꯕ ꯗꯤꯃꯥꯟ ꯇꯧꯔꯤ ꯁꯒꯣꯜꯕꯟ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗ ꯂꯩꯀꯥꯏꯗ ꯂꯩꯕ RK ꯆꯥꯎꯕꯗ ꯃꯌꯨꯝ ꯄꯥꯜꯂꯒ ꯂꯩꯈꯤꯗ꯭ꯔꯕ RK ꯂꯛꯈꯤꯕꯥꯏ ꯃꯤꯌꯥꯠꯇ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯂꯛꯈꯤꯕꯥꯏꯒꯤ ꯃꯄꯨꯔꯣꯏꯕ ꯁꯤꯕꯤꯒꯤ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯝꯈꯤꯕ JACꯅ ꯁꯤꯟꯗꯨꯅ ꯈꯨꯔꯥꯏ ꯂꯝꯂꯣꯡ ꯀꯩꯊꯦꯜꯗ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ JACꯒꯤ ꯀꯟꯚꯤꯅꯔ ꯂꯥꯏꯔꯤꯛ ꯌꯦꯡꯕꯝ ꯀꯅꯟꯕꯂꯥꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ 28ꯗ ꯂꯛꯈꯤꯕꯥꯏ ꯁꯒꯣꯜꯕꯟ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯩꯈꯤꯗꯕꯅꯤ JACꯅ ꯃꯤꯌꯥꯠ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯋꯦꯜ ꯐꯪꯍꯜꯂꯨ ꯍꯥꯏꯅ ꯂꯩꯉꯥꯛꯇ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯀꯔꯤꯁꯨ ꯃꯔꯥꯜ ꯂꯩꯇꯕꯤ ꯂꯛꯈꯤꯕꯥꯏꯕꯨ ꯃꯤꯌꯥꯠ ꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯃꯗꯤ ꯊꯧꯑꯣꯡ ꯑꯁꯤꯃꯛ ꯈꯨꯟꯅꯥꯏꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯗꯨꯃꯛ ꯌꯥꯅꯤꯡꯂꯣꯏꯗꯕ ꯊꯧꯑꯣꯡ ꯍꯥꯏꯈꯤ ꯂꯛꯈꯤꯕꯥꯏꯕꯨ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯁꯤꯕꯤꯒꯤ ꯆꯩꯔꯥꯛ ꯄꯤꯔꯕ ꯃꯇꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯑꯄꯦꯟꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯂꯩꯉꯥꯛꯅ ꯆꯥꯎꯕꯕꯨ ꯁꯤꯕꯤꯒꯤ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ ꯄꯟꯕ ꯌꯥꯕꯗꯤ ꯂꯛꯈꯤꯕꯥꯏꯒꯤ ꯃꯄꯨꯔꯣꯏꯕ ꯆꯥꯎꯕꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯛꯈꯤꯕꯥꯏ ꯍꯥꯠꯄꯅꯤ ꯍꯥꯏꯕ ꯌꯥꯖꯔꯤ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯀꯣꯔꯠꯇ ꯂꯪꯈꯠꯂꯛꯈꯤꯕ ꯁꯤꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯆꯥꯎꯕ ꯍꯧꯖꯤꯛ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯖꯦꯜꯗ ꯂꯩꯔꯤꯕꯅꯤ ꯊꯧꯗꯣꯛ ꯊꯣꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯛꯈꯤꯕꯥꯏ ꯑꯃꯗꯤ ꯆꯥꯎꯕꯅ ꯈꯠꯅꯈꯤ ꯑꯃꯁꯨꯡ ꯈꯠꯅꯔꯝꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯛꯈꯤꯕꯥꯏ ꯏꯃꯨꯡꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯕꯅꯤ ꯂꯛꯈꯤꯕꯥꯏ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯂꯛꯈꯤꯕꯥꯏꯒꯤ ꯃꯄꯥꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯄꯤꯔꯛꯈꯤꯗꯦ ꯍꯥꯏꯅ ꯊꯧꯗꯣꯛ ꯊꯣꯛꯄ ꯅꯨꯃꯤꯠꯇ ꯃꯄꯥꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯑꯃꯗꯤ ꯂꯛꯈꯤꯕꯥꯏꯅ ꯁꯤꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯂꯩꯔꯝꯈꯤꯗꯦ ꯂꯣꯠꯇꯨꯅ ꯂꯩꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯂꯩꯈꯤꯕꯅꯤ ꯄꯨꯂꯤꯁꯅ ꯂꯛꯈꯤꯕꯥꯏꯒꯤ ꯃꯄꯨꯔꯣꯏꯕ ꯐꯥꯔꯕ ꯃꯇꯨꯡ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯖꯦꯜꯗ ꯊꯥꯖꯤꯟꯈꯤꯕꯅꯤ ꯑꯃꯗꯤ ꯆꯥꯎꯕꯅꯁꯨ ꯊꯧꯗꯣꯛ ꯑꯁꯤ ꯃꯍꯥꯛꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕ ꯌꯥꯖꯈꯤꯕꯅꯤ ꯊꯧꯗꯣꯛ ꯊꯣꯛꯄ ꯅꯨꯃꯤꯠ ꯑꯁꯤ ꯈꯛ ꯅꯠꯇꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯇꯝꯁꯤꯡꯗ ꯆꯥꯎꯕꯅ ꯌꯨ ꯉꯥꯎꯗꯨꯅ ꯂꯥꯛꯂꯒ ꯂꯛꯈꯤꯕꯥꯏꯕꯨ ꯐꯨꯕ ꯑꯃꯗꯤ ꯏꯇꯠ ꯇꯠꯇꯅ ꯈꯠꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯏ ꯍꯥꯏꯕ ꯋꯥꯐꯝ ꯆꯥꯎꯕꯅ ꯐꯣꯡꯗꯣꯛꯏ ꯍꯥꯏꯕ ꯀꯣꯔꯠꯅ ꯄꯨꯂꯤꯁꯅ ꯂꯟꯈꯠꯂꯛꯈꯤꯕ ꯁꯤꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈꯤꯕꯅꯤ ꯑꯃꯔꯣꯝꯗꯅ LOC ꯃꯅꯥꯛꯇ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯣꯗꯤ ꯕꯪꯀꯔꯁꯤꯡꯗ ꯆꯪꯁꯤꯟꯗꯨꯅ ꯂꯩꯅꯕ ꯁꯦꯝ ꯁꯥꯟꯅꯈ꯭ꯔꯤ ꯊꯥ ꯑꯁꯤꯒꯤ 22ꯗ ꯊꯣꯛꯈꯤꯕ ꯄꯍꯜꯒꯥꯝ ꯇꯦꯔꯔ ꯑꯦꯇꯦꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯅꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯧꯈꯠꯇꯨꯅ ꯁꯤꯡꯅꯔꯛꯄ ꯅꯠꯇꯅ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯒꯤ ꯂꯥꯏꯟ ꯑꯣꯐ ꯀꯟꯇ꯭ꯔꯣꯜ LOCꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯔꯛꯇ ꯁꯤꯖꯐꯥꯌꯔ ꯊꯨꯒꯥꯏꯗꯨꯅ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄꯁꯤꯗ LOC ꯃꯅꯥꯛꯇ ꯂꯩꯕ ꯈꯨꯡꯒꯪ ꯀꯌꯥꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯍꯦꯟꯅ ꯆꯥꯎꯕ ꯀꯟꯐ꯭ꯂꯤꯛ ꯊꯣꯛꯂꯛꯄ ꯌꯥꯏ ꯆꯤꯡꯅꯕꯗꯒꯤ ꯃꯣꯗꯤ ꯕꯪꯀꯔꯁꯤꯡꯗ ꯆꯪꯁꯤꯟꯗꯨꯅ ꯂꯩꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯤꯕ ꯕꯪꯀꯔꯁꯤꯡ ꯑꯁꯤ ꯁꯤꯠꯇꯣꯛ ꯁꯦꯡꯗꯣꯛꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯣꯗꯤ ꯕꯪꯀꯔ ꯍꯥꯏꯕꯁꯤ LOC ꯃꯅꯥꯛꯇ ꯂꯩꯕ ꯃꯤꯌꯥꯝꯕꯨ ꯀ꯭ꯔꯣꯁ ꯕꯣꯔꯗꯔ ꯁꯦꯂꯤꯡ ꯍꯥꯏꯕꯗꯤ ꯕꯣꯝ ꯊꯥꯗꯔꯛꯄꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯥꯈꯤꯕ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯕꯪꯀꯔꯁꯤꯡꯅꯤ ꯍꯥꯏꯔꯤꯕ ꯕꯪꯀꯔꯁꯤꯡ ꯑꯁꯤ PM ꯃꯣꯗꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯝꯅ ꯄꯥꯛꯇꯛꯅꯅ ꯁꯥꯈꯤꯕꯅꯤ ꯕꯪꯀꯔꯁꯤꯡ ꯑꯁꯤꯗ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯑꯃꯁꯨꯡ ꯐꯃꯨꯡꯅꯆꯤꯡꯕ ꯀꯌꯥ ꯄꯩꯁꯤꯟꯗꯨꯅ ꯊꯝꯂꯤ ꯀꯨꯝꯖꯥ ꯏꯪ 2018ꯗ ꯖꯝꯃꯨ ꯄ꯭ꯔꯣꯚꯤꯟꯁꯀꯤ LOC ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯔꯗꯔꯗ ꯕꯪꯀꯔ 9,000 ꯁꯥꯈꯤ ꯃꯇꯝꯗꯨꯗ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯖꯝꯃꯨ ꯀꯊꯨꯋꯥ ꯁꯝꯕꯥ ꯄꯨꯟꯆ ꯑꯃꯗꯤ ꯔꯥꯖꯧꯔꯤꯗ ꯕꯪꯀꯔ 13,730 ꯁꯥꯅꯕ ꯁꯦꯜ ꯀꯥꯏꯊꯣꯛꯈꯤ ꯄꯍꯜꯒꯥꯝ ꯇꯦꯔꯔ ꯑꯦꯇꯦꯛꯀꯤ ꯃꯃꯥꯡꯗ ꯍꯥꯏꯔꯤꯕ ꯕꯪꯀꯔꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯅ
ꯀꯥꯎꯊꯣꯛꯅꯔꯛꯂꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯔꯛꯂꯤꯕ ꯑꯃꯗꯤ ꯇꯣꯏꯅ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗ ꯈꯨꯠꯊꯣꯛꯅꯕ ꯍꯦꯟꯒꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ LOCꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯍꯥꯏꯔꯤꯕ ꯕꯪꯀꯔꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯃꯑꯣꯡꯗ ꯊꯝꯅꯕ ꯆꯤꯠ ꯁꯦꯡꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯈꯤꯕꯅꯤ ꯍꯥꯏꯔꯤꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯄꯜꯂꯤ꯫ ꯑꯃꯔꯣꯝꯗꯅ ꯄꯥꯀꯤꯁꯇꯥꯟ ꯁꯧꯒꯠꯄ ꯄꯣꯁꯠ ꯊꯥꯒꯠꯂꯨꯕ 12 ꯐꯥꯔꯦ ꯂꯁꯀꯔ ꯇꯦꯔꯣꯔꯤꯁꯠ ꯑꯃꯒꯤ ꯌꯨꯝ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯄꯍꯜꯒꯥꯝ ꯇꯦꯔꯔ ꯑꯦꯇꯦꯛ ꯃꯇꯨꯡꯗ ꯁꯣꯁꯤꯌꯦꯜ ꯃꯤडियाꯗ ꯄꯥꯀꯤꯁꯇꯥꯟ ꯁꯧꯒꯠꯇꯨꯅ ꯄꯣꯁꯠ ꯊꯥꯒꯠꯂꯛꯄ ꯃꯤꯑꯣꯏ 12 ꯐꯥꯔꯦ ꯍꯥꯏꯅ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯤꯃꯟꯇ ꯕꯤꯁꯋꯥꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯅ ꯍꯥꯏ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯛ NSAꯒꯤ ꯃꯈꯥꯗ ꯕꯨꯛ ꯇꯧꯔꯕ ꯌꯥꯏ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯄꯥꯀꯤꯁꯇꯥꯟ ꯁꯧꯒꯠꯄ ꯄꯣꯁꯠ ꯊꯥꯒꯠꯄꯒꯤ ꯃꯤꯑꯣꯏ 12 ꯐꯥꯔꯤꯕꯁꯤꯗ ꯅꯠꯇꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯑꯁꯤꯒꯨꯝꯕ ꯄꯣꯁꯠꯀꯤ ꯃꯥꯌꯣꯛꯇ ꯂꯩꯉꯥꯛꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯈꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯗꯤ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯄꯍꯜꯒꯥꯝ ꯇꯦꯔꯔ ꯑꯦꯇꯦꯛꯇ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯂꯁꯀꯔ-ꯏ-ꯇꯥꯏꯕ LETꯒꯤ ꯇꯤꯌꯣꯔꯤꯁꯠ ꯑꯅꯤꯒꯤ ꯌꯨꯝ IED ꯁꯤꯖꯤꯟꯅꯗꯨꯅ ꯊꯨꯒꯥꯏꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯁꯨ LET ꯇꯤꯌꯣꯔꯤꯁꯠ 3ꯒꯤ ꯌꯨꯝ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛ LETꯒꯤ ꯑꯦꯛꯇꯤꯚ ꯀꯦꯗꯔ ꯃꯨꯔꯥꯟꯗ ꯂꯩꯕ ꯑꯍꯃꯗ ꯁꯦꯈꯀꯤ ꯃꯊꯣꯜ 2ꯒꯤ ꯌꯨꯝ ꯑꯁꯤ IED ꯁꯤꯖꯤꯟꯅꯗꯨꯅ ꯊꯨꯒꯥꯏꯈꯤ꯫ ꯁꯣꯄꯤꯌꯥꯟꯗ ꯂꯩꯕ ꯁꯩꯗ ꯑꯍꯃꯗꯀꯤ ꯌꯨꯝꯁꯨ IED ꯁꯤꯖꯤꯟꯅꯗꯨꯅ ꯊꯨꯒꯥꯏꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯏꯀꯨꯏ ꯀꯨꯏꯗꯅ LETꯗ ꯌꯥꯎꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯔꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯀꯨꯜꯒꯥꯝꯗ ꯑꯣꯄꯔꯦꯁꯟꯗ ꯖꯥꯀꯤꯔ ꯒꯥꯔꯤ ꯀꯧꯕ NET ꯇꯤꯌꯣꯔꯤꯁꯠ ꯑꯃꯒꯤ ꯌꯨꯝꯁꯨ ꯊꯨꯒꯥꯏꯈꯤ꯫ LETꯗ ꯅꯧꯅ ꯌꯥꯎꯈꯤꯕ ꯇꯤꯌꯣꯔꯤꯁꯠꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕꯅ ꯄꯥꯀꯤꯁꯇꯥꯟꯗ ꯁ꯭ꯇꯨꯗꯦꯟꯠ ꯚꯤꯁꯥ ꯄꯥꯏꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯇꯤꯌꯣꯔꯤꯁꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯗ ꯌꯥꯎꯔꯒ ꯊꯣꯛꯂꯛꯈꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯈꯔꯅ ꯌꯦꯜꯍꯧꯃꯤꯒꯤ ꯈꯨꯜ ꯀꯌꯥ ꯀꯨꯀꯤ ꯚꯤꯂꯦꯖꯅꯤ ꯍꯥꯏꯖꯤꯟꯗꯨꯅ ꯃꯥꯂꯦꯝꯒꯤ ꯃꯃꯥꯡꯗ ꯂꯥꯟ ꯎꯠꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯧꯃꯤ ꯌꯦꯜꯍꯧꯃꯤꯒꯤ ꯈꯨꯜ ꯀꯌꯥ ꯀꯨꯀꯤ ꯚꯤꯂꯦꯖꯅꯤ ꯍꯥꯏꯖꯤꯟꯗꯨꯅ ꯃꯥꯂꯦꯝꯒꯤ ꯃꯃꯥꯡꯗ ꯂꯥꯟ ꯎꯠꯍꯟꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯧꯃꯤꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯂꯨꯞ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯁꯤꯌꯣꯜ ꯑꯃꯅ ꯍꯥꯏ ꯏꯔꯝꯗꯝ ꯑꯁꯤꯗ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯂꯥꯛꯄꯗꯒꯤ ꯍꯧꯅ ꯃꯔꯤ ꯇꯠꯈ꯭ꯔꯕ ꯌꯦꯛ ꯁꯂꯥꯏ ꯂꯩꯕ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯂꯕ ꯑꯃꯠꯇꯒꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯔꯤ ꯑꯗꯨ ꯑꯃꯨꯛ ꯁꯝꯖꯤꯟꯅꯅꯕ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯧꯃꯤꯅ ꯍꯣꯠꯅꯕꯅꯤ꯫ ꯆꯍꯤ ꯀꯌꯥ ꯃꯄꯥ ꯑꯃꯠꯇꯒꯤ ꯃꯆꯥꯁꯤꯡ ꯇꯤꯟꯅꯕ ꯌꯥꯗꯅꯕ ꯍꯣꯠꯅꯔꯛꯈꯤꯕ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯔꯛꯇ ꯁꯤꯡꯆꯦꯞ ꯊꯥꯗꯨꯅ ꯇꯣꯈꯥꯏ ꯇꯥꯅꯕ ꯁꯤꯜꯂꯛꯂꯤꯕ ꯀꯌꯥ ꯑꯗꯨ ꯉꯁꯤꯗꯤ ꯈꯪꯃꯤꯟꯅꯗꯨꯅ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯅꯤ, ꯏꯔꯝꯗꯝꯁꯤ ꯑꯩꯈꯣꯏꯒꯤꯅꯤ, ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯏꯔꯟ ꯑꯁꯤ ꯄꯨꯟꯅ ꯉꯥꯛꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯤ ꯈꯪꯃꯤꯟꯅꯕ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯧꯃꯤꯅ ꯃꯐꯝ ꯀꯌꯥ ꯀꯣꯏꯅ ꯆꯠꯇꯨꯅ ꯍꯣꯠꯅꯔꯛꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯍꯣꯕ ꯈꯔ ꯎꯕꯗꯒꯤ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯀꯨꯀꯤꯁꯤꯡꯅ ꯃꯆꯦ ꯇꯥꯅ ꯊꯨꯒꯥꯏꯕ ꯄꯥꯝꯂꯤ ꯑꯃꯗꯤ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯝꯗꯝ ꯑꯁꯤ ꯌꯦꯜꯍꯧꯃꯤ ꯌꯦꯛ ꯁꯂꯥꯏ ꯂꯩꯕ ꯐꯨꯔꯨꯞ ꯀꯌꯥ ꯀꯨꯀꯤ ꯇ꯭ꯔꯥꯏꯕꯅꯤ ꯍꯥꯏꯖꯤꯟꯗꯨꯅ ꯃꯥꯡꯈꯤꯅꯕ ꯑꯃꯗꯤ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯕꯒꯤ ꯃꯊꯛꯇ ꯌꯦꯜꯍꯧꯃꯤꯒꯤ ꯈꯨꯜ ꯀꯌꯥ ꯀꯨꯀꯤ ꯚꯤꯂꯦꯖꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯤ ꯑꯃꯗꯤ ꯂꯥꯟꯅ ꯗꯣꯀꯨꯃꯦꯟꯠ ꯁꯦꯝꯗꯨꯅ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯎꯍꯟꯅꯅꯕ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔꯤ꯫ ꯃꯤꯑꯣꯏ ꯀꯌꯥꯗ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯒꯤ ꯂꯥꯜ ꯑꯁꯤꯕꯨ ꯊꯦꯡꯅꯕ ꯃꯊꯧ ꯇꯥꯔꯛꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯧꯃꯤꯅ ꯁꯣꯝꯕꯨꯝ ꯀꯧꯏ ꯈꯨꯟꯖꯥꯎꯗ ꯌꯦꯜꯍꯧꯃꯤ ꯌꯦꯛ ꯁꯂꯥꯏ 15ꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯂꯔ ꯑꯃ ꯌꯨꯡꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯒꯤ ꯑꯀꯣꯏꯕꯗ ꯎ ꯆꯥꯔꯥ ꯊꯥꯕꯒꯤ ꯊꯧꯔꯝ ꯑꯃ ꯊꯥ ꯑꯁꯤꯒꯤ 18ꯗ ꯄꯥꯡꯊꯣꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯅꯅꯕ ꯍꯣꯠꯅꯕꯗ MLA TS ꯁꯟꯊꯤ, KS ꯏꯕꯣꯝꯆꯥ, ꯈꯥꯁꯤꯝ ꯕꯁꯨꯡ, ꯊꯥꯡꯖꯤꯡ ꯃꯟꯗꯜ, ꯃꯣꯏꯔꯥꯡ ꯑꯃꯁꯨꯡ ꯌꯦꯜꯍꯧ ꯐꯨꯔꯨꯞ 15ꯒꯤ ꯂꯨꯆꯤꯡꯕꯁꯤꯡ, ꯈꯨꯟꯖꯥꯁꯤꯡ, ꯂꯣꯀꯦꯜ ꯀ꯭ꯂꯕꯁꯤꯡ ꯑꯃꯁꯨꯡ ꯁꯑꯣꯝꯕꯨꯝ ꯈꯨꯟꯖꯥꯎꯒꯤ ꯑꯍꯜ ꯂꯃꯟ ꯌꯥꯎꯅ ꯃꯔꯤ ꯂꯩꯅꯕ ꯄꯨꯝꯅꯃꯛꯅ ꯃꯇꯦꯡ ꯑꯃꯗꯤ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯄꯥꯡꯕꯤꯔꯛꯄꯕꯨ ꯂꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒ ꯂꯣꯏꯅꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯅꯤꯄꯨꯔꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯍꯥꯡꯗꯣꯛꯄꯤꯅꯕ WMCꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯇꯛꯁꯤꯟꯈ꯭ꯔꯤ꯫ ꯃꯅꯤꯄꯨꯔ ꯐꯥꯎꯗꯨꯅ ꯆꯠꯂꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯃꯔꯨꯑꯣꯏꯅ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤ ꯍꯥꯡꯗꯣꯛꯇꯨꯅ ꯂꯝꯕꯤꯁꯤꯡ ꯑꯁꯤꯗ ꯃꯤꯌꯥꯝ ꯑꯀꯤ ꯇꯨꯖꯨꯡꯕ ꯂꯩꯇꯅ ꯆꯠꯄ ꯌꯥꯍꯟꯕꯤꯅꯕ ꯑꯊꯨꯕ ꯃꯇꯝꯗ ꯆꯞ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯄꯤꯅꯕ ꯋꯥꯔꯜ ꯃꯤꯇꯩ ꯀꯥꯎꯟꯁꯤꯜ WMCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗ ꯆꯤꯔꯣꯜ ꯑꯃ ꯄꯤꯗꯨꯅ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯆꯤꯔꯣꯜ ꯑꯗꯨꯅ ꯍꯥꯏ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯆꯍꯤ ꯑꯁꯤꯒꯤ ꯃꯥꯔꯆ 9ꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯃꯤꯇꯩꯁꯤꯡ ꯃꯅꯤꯡ ꯇꯝꯅ ꯑꯀꯤꯕ ꯌꯥꯎꯗꯅ ꯆꯠꯍꯜꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯅꯤ ꯑꯁꯤꯅ ꯃꯤꯇꯩꯁꯤꯡ ꯆꯠꯄ ꯌꯥꯗꯅ ꯑꯊꯤꯡꯕ ꯊꯝꯗꯨꯅ ꯂꯩꯔꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯑꯁꯤ ꯍꯥꯡꯗꯣꯛꯇꯕ ꯑꯁꯤꯅ ꯃꯤꯇꯩꯁꯤꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯉꯁꯤ ꯐꯥꯎꯕ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯤꯔꯝ ꯑꯁꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯊꯤꯡꯂꯤꯕ ꯑꯁꯤ ꯍꯥꯡꯗꯣꯛꯍꯟꯗꯨꯅ ꯑꯊꯤꯡꯕ ꯑꯃꯗꯤ ꯑꯀꯤꯕ ꯂꯩꯇꯅ ꯆꯠꯄ ꯌꯥꯅꯕ ꯑꯀꯛꯅꯕ ꯊꯧꯔꯥꯡ ꯑꯃ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅꯁꯨ ꯇꯛꯁꯤꯜꯂꯤ꯫ ꯂꯣꯏꯅꯅ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯒꯤ ꯄꯍꯜꯒꯥꯝꯗ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗꯁꯨ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯅ ꯁꯤꯌꯣꯜ ꯑꯗꯨꯅ ꯐꯣꯡꯗꯣꯛꯈꯤ꯫
ꯑꯗꯨꯒ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯃꯌꯥꯝ ꯊꯝꯖꯔꯝꯒꯤ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯝꯃꯤꯟꯅꯁꯦꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ